हाना सुनब लेपनब मणिपुर लेंगांगना सेमखिबा लानमीगी बफर जोन लैखोमना पल थिंगबगा पांकक ओइरे ngasina kari thoklagaba ningthaukhongda maitai mari kangchupta ama halamle kuki sing maning tamhalle maitai gi yum mari mai thakre kuki militant singna ningthaukhong kha khunausu hautak mai chak pi sing on thokre numit mapan ni gi manungda mapa macha yauna mioi mari amukasu kaptuna halamle Sikh regiment laklamba minute 10 rom gi manungda halamba ne miyat pasing Sikh regiment na pung kun mari gi manungda puthokadaba ne oinam Jaichandra Marai kakthlamle atopa haksang amana khut tungbunaraga chamnga chapi mathakta saishilamle haukiba me ahumdagi manipur da thokiba kanglup ki rang amasung makha tarakpoina sathari bahana sunabagi thodok sing thingnana bani haiduna manipur lengang na semkiba lanmegi buffer zone laikhomna pal thingbaga manare numit khudingi kuki singna maitai hatle hayeng kari thoklaga ba sonare kuki singna maitai da sathari ba kangkhul muthanana ba lanjangi saruk ama woina ngarang no ngalamdai da Imphal West district ki manung chanba Kangchup Singkhong da maitai khul ngakpa ama amasung ningthaukhong kha khunauda ngarang nungthil pung 3 minute 13 rom tarakbada maitai mari miha thina hatkhre Kangchup Singkhong da sina fangkhiba maitai khul ngakpa dugi marai kuki singna kakthatlamle hakchanggi mafam mayam amada masing khangdraba nongmai maruna kapsun bagi dakpham leiramme ningthaukhong da khwaidagi ikon kona si bhakchang oina fangkhiba miyoi dugi makhut tungbunaraga pulamme aduga makokta nongmai maruna kapsilaga uprang umna taraba tungda Lupa chamnga chapi mayam ama chaisilga thamlamle laikhidraba mitai mari adude ningthaukhong kha khuna ward number 4 dage wainam bamon jaw sahi hompug homdoi apokpa laikhidraba o nokul masanupa wainam manitomba sahi 38 thiam somendro sahi 50 homdoi apokpa laikhidraba mani babu amasung ningthaujam navadip sahi 39 apokpa laikhidraba syam kauwe makhoiga chaminakhiba miyoi amasu haujik phawba thiba khangdana lairi haire Haukiba hingda Kangchup Singkhong da kuki militant singna nongmaina kaptuna hatkhra maitai adugi maming takhelamba Manoranjan sahi 19 apokbagi meng inau kawe mahak Imphal East district ki manungda laiba thiam konjil dagi ne thaudok adu da soklaba khul ngakpa adugi mamingna mangsa tabam thauna sahi 10 apokpa hira kawe singmairong lai inkhol dagi ne mahak yathang bakhutsa da nongmai maruna panduna sokpadagi Rims hospital da pukhatuna laika nakhre Pawasina makata na hai laikhidraba ma di soklaba khulngakpa ani adu Kangchup kadangba namade kautrungna singba mafam singa nakna lairiba kuki khul singda masing yamlaba kuki militant sing changsilaglaga maitai khulda ngayak laitana nongmai kapsilaktuna landarakpadagi khulngakpa yaubane adubu ngarang numidang kuki militant singa aphaba makhalgi khusu khulai sizinaduna landarakpada misimina amade asokapan adu nangkhibane laikhidraba khulngakpa takhelamba Manoranjan pikliba machanupa amade loina bi lehauri haire Amaromda Moreda kuki militant singna state force ki mathakta landarakuna commando personnel ani hatpaga loinana mari asokapan nangan khraba matung makhata na khuthokna bada ngaha numidang pung 10 rom taba matamda commando personnel amasu nongmai maruna panduna sokpadagi aruba phibam da laika nakhre commando personnel adugi maming Kumam Premananda sahi 94 ne Moirang Kumam laikai dagi ne mahaki pukta nongmai maru ama panduna sokpadagi ngarang helicopter na puraklaga Rajmedi city ge ICU da aruba phibam da laika nari haire nakal amarom da Imphal East Sagolmang police station na konba sinam kom dagi manung sangsilaga laiba Maikhan da ngarang ayuk pung 5 minute 13 rom taba matamda kuki militant singna nongmai kapsin duna landarakpada khulngakpa ma nongmai maruna panduna soklei soklaba khulngakpa dugi maming thangjam inausa sahi kulhumdoi apokpa inaukton kauwe pangai kaithel dagi ne maki yet thangba faiganda nongmai maru ama panduna sokpadagi North AOC da laiba Rajmedi city da pukhatuna laika nakhre haire chairaga sida ngarang numidang wairam chaurakna pung 3 minute 45 rom tarakpa duaida ningthaukhong kha khunau maningge water supply sangduna laiba mapa masa yauna inkhol koiba amade ising lauba chatkhiba punna miyoi 5 gi manungda miyoi mari kuki singna kaptuna halambadagi asi bhakchang phanglei loina na atopa miyoi adude haujik phawba thiba khangdana leire Press na fangba paugi matungin na khulai matiksa na pairaba kuki sing aduna lamlai kabui khuldagi kilometer ani hena kumtharaglaga labuk mayai da laiba water supply da laglaga miyoi mari adu tamthina halambani haire laikhidraba miyoi sing adugi manungda mapa macha adu hana khunja singna lokthorokhe adubu thiam somendro amade Navadipte thiba phangdana laikhe mamai thangda asi bhakchang oina phangbadagi Rims ki mokta pukhatkhiba ne Haujik fauba thiba khangdana lairiba topa miyoi adu thibagi thabak khulngakpa singna yamna kanna sathare thaudok adu bo hakthengna thengna hoba laikhidraba bamon jawgi loina be landoni na paumi singda phongdorokpagi matungin na kuki sing aduna makhoina lairiba water supply adu da hek yaurakpada
Somendrobu nongmaina kapkhe adubu mahakna tawbiganu haina khambada tabikhide madugi matung mahaki mapuroibabu mamangmaktada kaptuna hatkhibanai madu ubadagi machanupa manitomba senkhe adubu kuki singna tanaraga kaptuna hatkhe madudagi makhoi masel wari sanaraga chinglomda kakatuna senkhe madudagi mahaksu yumtamna selakhibanai thogdok thokpa maduda lairamba kumam subachandra kauba miyoi amana paumi singda hai kuki singna seta miyoi manga halam le haina laurakhe loinana nupi amadi kanbiram labani haina yamna thawai usitaba mawongda phongdorokhe adubu hौजिक फाउबगी ओइनदी मियोय मरिगी असि भागसांग खक्तमक फंगले लोइनना थीबा खंगद्रिबा मियोय अदो कनागी इमुंग नो हाइबदुसु चपचाना खंगबा ngamdre लोइनना कुकी सिंगनसु मैतै सिंग मखा ताना हात खिगनी हाइना किहलकले असिगुम्बा फिबम असिदा था निपान हेना संगसिलगलिबा इरांग असिबु लोइसनबा ngamdaba हाइबसि मपी मपा लैतबगा पांकक ओइरे मरुइना चिंखोंग सिंगयादा हिंजरिबा नोंमगी चरा तांजरिबा मियोय सिंगदे सीनबा थादोकबगा चप मानरे लैंगाक असिना चिंखोंग सिंगयादा Central Force matik sana thambire haiduna laure adubu ngarang thokiba thogdok asidi mafam aduda hana duty tawramba sik regiment na pungkhai mugwalingai mamangda ising loba laklamlaga hek hankibaga ni haire ngarang laikhidraba sing adusu makuta khulai pairaga lan yawba chatpa miyoi amata natte maramasina kuki singna tawningbata tawba mi haningbada haliba thawong asi khudakta lebhanduna chapchaba action laukhatpiyu haire thogdok adubu yaningdaba phongdoktuna ningthau kha khunawdagi project get fauba masing yamlaba miyamna rally chatke khongjang aduda mihat pasing pungkun marigi manungda fadaba tarabade asiba haksang lawroi Central Force leina mi halalavani na masigi teksak Central Force na pugadaba nei ningthau khongda makata na Central Force amata thambiranu haibana chingba kholaw kaya lawkhe kuki sing maning tamhalle maitegi yummari mai thakre kuki militant sing na tampaki chinga tainaba mafam kaya da haukiba pungkun mari asi khaktada miyoi taruk hatkhiba amade मोरेदा nghan miyoi ani halakpadage wathok oiringai chairak asida Imphal West District ki manungsa na laimakhong singmangge maitai gi yum kaya ngarang numidang kuki singna mai tharakre numidang pung taruk khara helakpa duaida sakhangdaba kuki khulai paiba singna kumtharaklaga maitai gi mi lainadraba yum singado mathang mai tharakhibani haire chairak asida kangpokpi Imphal East amasung Ukhrul District ka lonaba Maphawdam gi area da so कुकी मिलिटेंट सिंगना नोंमै कापसिलकपदगे माइकै अदोमगी खुलंगाकप सिंगना हंदुना कापखिबगा लोइनना अकनबा मओंगदा खुद थोंगनख्रे थौदोक अदुदा अशोक अपनगी पाउ लैत्रे